Akasbani Imphal Nayani Devi na pau pajari ahanbada maru oiba pau Manipur Sangai Festival lisingani kunmangaging asimapani janba numita natki oiba tharong kaya pangthokani. Directorate of Enforcement Aizol Subzonal Office na Mizoram Assam amsung Gujarata thibuhumbagi thabak chatabada sel yauna tei polam kaya phagatle. Pradhan Mantri Nangasi Chhattisgarh Pangtokpa Police ki Director General amasung Inspector General Singi All India Conference ki humpu suba mifamda saruk yagani amasung lakliba ningthaukaaba numitagi ahogadawriba sangsat ki ningtham mifam mangoinana hayeng sarkarna rajniti dol punamaki oiba mifam ama kauri. Manipur Sangai Festival lisingani kunmangagi ngasi mapani janba numita Palace Compound leba bota numidang waram pung mangadagi sothe traditional dance folk fusion music lamkang traditional dance dhon dolok cholom creative and experimental music amasung ek Bharat Shrestha Bharat ki makhada Uttar Pradesh tagi lakpa artist singna utpa thorum sing pangthokani. Hapta kangjay bungdana kabui folk song amsung dance, folk fusion music amasung moirang parba nungthil pung dagi utkani. Amaromda festival asi saruk amawaina Manipur Horse Riding and Polo Association sinduna Imphal gi mapal kangjay bungda chathariba tara mangasuba Manipur Polo Internationally final dangasi India bi Manipur ga Colombia ga thengnaragani. All Manipur Polo Association sinduna Kangla Manung Kangjay Bungda Chathariba Sanggol Kangjay Cup lisingani kunmangagi final da ngasi Singkhai Hunba Polo Club amadi ex Polo Club thengnaragani. Tarani Thoi Suba National Dayground Boat and Traditional Sports Championship lisingani kunmanga kuntarukta Manipurna chahi kulhundoi makhagi category da mari suba maphamda masung junior category da manga suba maphamda lekhi. Maharashtra gi Kandhar jilla da thaji kunmari dagi kuntaret phawa pangthogiba championship asida Manipur gi team manager na sanori singbu pungning thogatpa amasung yokhatpinaba mioi kayana mating panglakhiba adu haingai leitana thagatli masana si iramdangi puwari ga sagonaba hiyang hiren tanabaga manai makhatana sanori singbu thongna hapinaba mipung khuding angna sogatpiyo hairi. Asian Master Athlete Championship ta saruk yaruba amadi mana panglaklaba Manipur gi sanaroi sing okpagi thauram ama singjamai waikhom lekai da pangthokre. Manipur Master Athletic Association sinba thauram aduda National Sports University ki Vice Chancellor Dr. Syam Sundar Rath, YAS ki Director amasung Joint Secretary Dr. Mayengbam Bheto Singh, National Sports Academy ki Retired Principal Laisang Them Ajit Singh amasung National Sports University ki Faculty Member Singh saruk yakhi. Miyam dagi namduna sel khaiba amasung aine yadaba thabak singda chenaba mioi sing thiduna phagatpagi thabak security force na makhatana chathari. Raja Police ki control room na thadorkpa cherol amana hai Thawbal jilla ki Khangabok Part 2 area dagi security force na pripak pro gi mioi ama phare. Amaromda Manipur Police na niyam chumdana amadi motor vehicle ek khongauna duna gari thawba sing phagatuna fine thian bagi thabak leptana chathari. Directorate of Enforcement Aizol Subzonal Office na Mizoram amsung Gujarata thibu humbagi thabak chathabada heroin powder yauna atei polom kaya phagatle. Mizoram Police na Narcotics, Drugs and Psychotropic Substances eki makhada mioi taruk tagi lupa koti ama makhairongi oigadaba heroin kilogram mangarom phagat khibagi matung inna Thangalakhiba FIR adu Enforcement Director na thibu humbagi thabak sing chathakibani maduda sel oina lupa lang nifutaru digital device sing amasung bank account sing su phagatki. Enforcement Directorate na hai methamphetamine drug sungbada changba polam sing asi leibak asidagi Myanmar gi drug sungpham singda puthokpani. Drug asi sunglaba matung Myanmar dagi Mizoram phawraga leibak asida mu pusilakpani. Kendra gi Information amasung Broadcasting Mantri Asni Vaishnona hairi Bharat asi athuba matamda yamna maru oiba semiconductor nation ama oiba ngamlagani
masida Mohali the base tauba semiconductor training lab SCL na achauba thaudang laugani Mohali the level semiconductor process gallery amasung parangat semiconductor training lab sangabada Sri Vaishnona hai Pradhan Mantri gi India semiconductor mission gi makada Punjab the base tauba facility asida lupa koti lising mari jama thadaragani haujik lairiba lab asidagi pothok saruk chamai hena puthopa ngamnaba anoba makhalgi kusukulai sing thamgani tabiriba paw si Akashbani Imphal Pradhan Mantri Narendra Modi na Chhattisgarh pangthokpa Police ki Director General amasung Inspector General singi All India Conference ki humpu suba mifamda saruk yagani mifam asi ngarang dagi Chhattisgarh gi Nawarai Purda leba Indian Institute of Management ta haudokkibani Sri Modi mifam asida ngasi amasung hayeng saruk yagani Griha Mantri Amit Shah na ngarang mifam asi hudokpada hai Internal security kankat anba amasung policy sembada mifam asina achauba thaudang lauragani Sri Shahna hai haukiba chehi taramathoi asida leibak asigi security force na terrorism amadi narcotics ki mathakta operation sing leptana chatharakli Paumising the wangang bada Sri Shahna hai mifam asigi maru oba hiramdi Viksit Bharat security dimension haibasini Matamga chunaba mawongda security oiba anoba framework kaya semnabasu mifam asida khanagani mifam asida Pradhan Mantri Narendra Modi na President Police Medal su yenthokani mifam asida National Security Advisor Ajit Doval Raja amasung Union Territory singi Director General sing amasung Central Police Organization singi luchingba sing saruk yari Lakliba ningthaukaban numitagi haugadawriba sangsatki ningtham mifam mangoinana hayeng sarkarna rajniti dol punamaki oiba mifam ama kauri Parliamentary Affairs Mantri Kiren Rijijuna mifam asida rajniti dol singi makok thongba luchingba singa wari sanaduna mifam asi ningthina pangtokpa ngamnaba thaurang tawri Sangsatki ningtham mifam asi December 18 phawa chathagani mifam manungda tongan ba maru oiba bill kaya puthokani sabagi thabak thoram sing pangthokpada birodhi dol singna mapung phana mateng pangbinabasu Sri Rijijuna appeal tawri Punjab ki Jilla Parishad amasung Panchayat Samiti gi Mikhal Singh matang thagi tara marida pangthok lagani hairi vote masingna matang thagi tara tareta thigani Mikhal gi numit lauthok khibaga loinana raja sida Model Code of Conduct chataba haure State Election Commissioner Raj Kamal Chaudhary na hai Mikhal asi ballot paper sijanagani mirep che pisanba matang thagi amadagi auraga mari phawa chatagani scrutiny na matangi numita pangthokani Pradhan Mantri Narendra Modi gi pungningi wa Man ki Baat ki 119 subai episode hayeng ayu pung 12 da Akashbani gi thongda sandokani thauram asi AIR News DD News PMO amasung Information and Broadcasting Mantraloy gi YouTube channel singda su live streaming tawgani Thauram asi LRS Surachandpur da su sandokani masigi Manipuri wahanthok Pradhan Mantri na wangang bai hekloibaga Akashbani Imphal da sandokani masi hayeng numidang pung 9 da su amuk ana sandokani dialect lon chindana matangi numita sandokani aroibada maruoiba paw amuk hanna Manipur Sangai Festival lisingani kun mangagi ngasi mapani janba numita natki oiba thauram kaya pangthokani Directorate of Enforcement Aizol Subzonal Office na Mizoram Assam amsung Gujarata thiba humbagi thabak chathabada sel yauna atei polom kaya phagatle Pradhan Mantri na ngasi Chhattisgarh da pangthokpa Police ki Director General amasung Inspector General singi All India Conference ki humpu suba mifamda saruk yagani amasung lakliba ningthaukan banumitagi haugadawriba sangsatki ningtham mifam mangoinana hayeng sarkarna rajniti dol punamaki oiba mifam ama kauri pauloijari